Manipur Youth League MAYOL shinduna mamang chahi December 10 dagi chatpa houkhiba Eikhoigi Anouba Langon gi Paojel Puba Lamsang Khongchat ngasi loishinkhre Manipur University gi campus ta meeyam gi oiba meepham pangthoktuna warep taret loukhre ngasi yuka wa lamdaibung lampak tagi lamthaba houkhiba ngasi gi khongchat adu Imphal more lambi da lakpada masing yamlaba meeyam amadi tongan ba school gi mahiroi singna taramna okay khongchat aduna Manipur University campus ta yorokpada masing yamlaba meeyamna khongchat loisingbu haraute yamna okhiba galoinana meeyam gi oiba meepham pangthokki khongchat adu matang da Mayol gi convener Asem Prince na hai adungai kumsing lising amaga sanipan taramapan da oikiba Eikhoigi iraipa ifuruk ki fibam amadi thokiba thokdoksing aduga ngasi oiba Eikhoigi fibam amadi thokliba sing asiga yamna manai ngasi Eikhoi ayambana leibaki khunai gi khanba wakal thadokre masina maram oiraga khunai asi nongma nongmagi mapangal sontharakle laikha tarakle asiguma tanja asigi khudong saba loduna kuki zone narco terrorist singna maitai furupu muthatlaga Manipur munduna makhoigi homeland Jalengam Jogam Semnanaba Landaragbe, Eikhoigi City Anishuba Sahi Taret Kuntakpa, Ama Toropagi Fibam, Ama Mayoknare, Asigumba Fibam Asidagi Iraipak, Ifurupukan Si Hyderabadi, Adungai Sahi Taret Kuntakpa, Matamda Ipa Ipusing Adunato Kibagumna, Ngasi Eikhoi Suto Bumatoktai, Sahi Taret Kuntakpa, Tokiba Puari Gitankak Adukup Nanaduna Madudagi Paratamba Matoktai, Ngasi Eikhoi Iningtau Gambir Sing Amadi Nursing Na Satkibalambi Adu Kudung in Batai, Mamang Sahi December Kundagi Hoduna Ngasi Fauba, Numit Kungamatoini Subna Satar Lamsang Khongchat amadi ngasi pangthoklibba leibak miyam gi oiba meepham asigi maru oiba pandamdi Eikhoigi leibak miyam da ngasi Eikhoigi ifurup asina thengnariba khunai asina mayoknariba singnaba singasi matau karamna maithiba piba ngamgadage amadi masigi damak ngasi Eikhoina kari tawpham thokpage haibadu khangminanaba honabani khunai asida singnarakliba khudimak chapsa na thengnaduna thong manaba amaga nungsi sana na leiba khunai amagidama Eikhoi punna thodang longminasi khunai asina thengnariba singnaba sing sapsa na thengnanaba amadi state asida thokliba irang asigi waroisin puraknaba akhang ahising tanaduna ngasigi meepham asida warep sing logani Mayol gi lamsang khongchat asida miyam na tungan ba wafam amadi mafam dagi shogalakpa asina khongchat asina piningliba Paojel asi miyam da yobungamde haiba takle hainasu mahang makataki Sasari Lamsang Khongchat asida sasaruba mafam singda laibiramiba imaibel ichilinau khwai khivigna akhoi support tobirakpa amadi pujari Paojel sing adu miyamna tawhiriba supportuna maram orkana pujari Paojel adu miyamdi yawjare haina lawjarakanda ngasidi mifam asida Manipur gi sinba thungna miyamna yawbiduna ngasi Eikhoigi mapung phan bibagi damak asuki matik Eikoi Mayol gi makai gi thakapa wahai amadi mungajaba amasung kai khum uchari maramaduna ngasi Eikoi khunai ase Eikoi apunbai pangal ama sagaminersi thengnari basingna ba khudim Eikoi amuktangdi maichiba piduna anauba yawalama anauba langwanama puraktuna Eikoi gi chapcha fire ama lepminersi sakhatpa tangleitaba thong manana hingminaba Eikoi masil marakta ingtapa khunai ama lingminasi Manipur gi mafam sinba thungna numit kun gamathoi satkiba lamsang khongchat asigi sarok amoina asobo meepham nimpu tongan ba meepham sing da pangthoki khongchat asigi ngasi loisinba numita pangthokiba miyam gi meepham aduda laihau thabam Sarachandrana thoramapu oikiba galoinana narol thaudangi editor loyalakpa DM College of Arts ki retired principal Dr. C.I. Silaramani Kogomi gi convener Jitendra Ningomba Impact TV gi editor Y Rupachandra retired IAS RK Nimai senior citizen RK Ranendrajit former Dean Manipur University School of Human and Environmental Science ki retired Professor W. Navakumar, socio-political commentator C.S. Bijoy, Manipur University Associate Professor Dr. T.S. Varat, El Sanoi College Nambol Assistant Professor Dr. Ningombam Srimana, Wangang Loisingwena Sargaki, Ngasigi Meepham adugi loisilakpada Mayol gi convener Asem Prince na point taret yauba langthaba lauthok warol declaration pathoki bagaloinana miyamna amatoina yanaki